How bro? Som naman may tansari. ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯏꯁꯩ ꯄꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯖꯒꯣꯏꯁꯦ ꯅꯨꯡꯉꯥꯏꯊꯣꯛ ꯑꯗꯨꯒ ꯁꯦꯜ ꯄꯥꯕꯁꯨ ꯀꯥꯎ ꯑꯩꯒꯤ ꯏꯁꯩꯁꯦ. Hello, welcome back again, ma'am. ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯔꯦꯛꯄꯅꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯉꯁꯤꯁꯨ ꯏꯇꯤꯡ ꯆꯦꯂꯦꯟꯖꯅꯦ. ꯃꯃꯥꯡꯒꯤ ꯆꯦꯂꯦꯟꯖꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯅꯦ. ꯃꯃꯤꯡꯅ ꯂꯤꯕꯤꯡꯁꯟ MK. ꯕ꯭ꯔꯣꯅ ꯁꯨꯃꯥꯏꯅ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯦ. ꯅꯦꯛꯁ ꯆꯧ ꯇꯧꯋꯣ. ꯌꯦꯂꯣ ꯂꯤꯠꯄꯁꯤꯅ ꯆꯧ ꯆꯥꯔꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯕ꯭ꯔꯣ ꯂꯤꯕꯤꯡꯁꯟ ꯅꯨꯄꯥ ꯑꯣꯏꯗꯧ ꯃꯥꯜꯂꯦꯀꯣ. ꯕ꯭ꯔꯣ ꯍꯦꯛꯇ ꯀꯧꯔꯒ ꯕ꯭ꯔꯣ ꯂꯤꯕꯤꯡꯁꯟꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤ ꯃꯥꯒꯤ ꯀꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯉꯝꯅꯉꯥꯏ ꯍꯣꯠꯅꯖꯕꯅꯤ. ꯑꯗꯣ ꯆꯦꯂꯦꯟꯖꯁꯦ ꯅꯪ ꯁꯤꯟꯅꯤꯡꯕ꯭ꯔꯥ ꯁꯤꯁꯦ? ꯍꯥꯏꯗꯤ ꯁꯤꯅꯤ ꯌꯥꯝꯃꯦ ꯁꯤꯅꯤ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤ ꯁꯤꯟꯅꯤꯡꯕꯒꯤ ꯌꯥꯔꯦꯀꯣ? ꯌꯥꯔꯦ? ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯒꯦ, ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯉꯥꯏ ꯇꯧꯔꯒꯦ. ꯑꯗꯣ ꯑꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯂꯣꯏꯕ ꯇꯥꯟꯅꯒꯗꯕꯅꯤ. ꯑꯗꯨꯒ ꯄꯅꯤꯁꯃꯦꯟꯁꯨ ꯑꯗꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯁꯨ. ꯌꯥꯏꯀꯣ? ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯗꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯁꯦꯀꯣ. ꯉꯁꯥꯏ ꯍꯥꯏꯅꯈ꯭ꯔꯦꯀꯣ ꯁꯤ ꯇꯧꯁꯦ ꯍꯥꯏꯕꯗꯣ. ꯀꯅꯥꯅ ꯉꯝꯒꯦꯗꯣ ꯑꯃꯨꯛꯀ ꯌꯦꯡꯅꯔꯒꯦ. ꯑꯗꯨꯗꯤ ꯔꯦꯗꯤ ꯂꯩꯔꯣ. ꯔꯦꯗꯤ? ꯑꯗꯨꯗꯤ ꯔꯦꯗꯤ? ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯒꯦ ꯃꯌꯥꯝ, ꯍꯦꯛꯇ ꯍꯧꯔꯒꯦ. ꯔꯦꯗꯤ? ꯌꯥꯔꯦꯀꯣ? Yare. ꯔꯦꯗꯤ? ꯔꯦꯗꯤ ꯂꯩꯔꯣ? Ready lere. ꯔꯦꯗꯤ ꯂꯩꯔꯦꯀꯣ? ꯔꯦꯗꯤ? 1, 2, 3. ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯅ ꯇꯧꯗꯧ ꯃꯥꯜꯂꯦ. ꯅꯪꯁꯨ ꯑꯩꯅ ꯌꯥꯝꯃꯤꯗ. ꯌꯥꯗꯦ ꯁꯤꯗꯤ. ꯚꯥꯏ ꯅꯪꯁꯨ ꯑꯩꯅ ꯌꯥꯝꯃꯤꯗ. ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯗꯔ ꯁꯥꯟꯅꯈ꯭ꯔꯦ ꯉꯁꯤ. ꯃꯃꯥꯡꯒꯤ ꯆꯦꯂꯦꯟꯖꯇ ꯑꯩꯅ ꯉꯝꯕꯒꯤꯀꯣ, ꯉꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯦꯝꯈ꯭ꯔꯦ ꯃꯥꯅ. ꯂꯣꯠꯅ ꯍꯥꯞꯈ꯭ꯔꯦ ꯃꯥꯅ. ꯅꯪ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯈ꯭ꯔꯦ.
ꯃꯥꯅ ꯊꯤꯅ ꯁꯥꯟꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯧꯈ꯭ꯔꯦꯕ ꯅꯝꯃꯒꯀꯣ ꯑꯁ ꯑꯣꯖꯠꯇꯨ ꯌꯦꯡꯉꯣ ꯑꯩꯕꯨꯗꯤ ꯆꯥꯕ ꯍꯧꯗ꯭ꯔꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤꯁꯤꯗꯤ ꯆꯥꯗꯕ ꯅꯪ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯈ꯭ꯔꯦꯗ ꯅꯪꯅ ꯐꯨꯜꯁ ꯑꯅꯤꯔꯛ ꯍꯥꯞꯄꯗꯣ ꯎꯝ ꯑꯗꯨ ꯌꯥꯝꯃꯟꯒꯅꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯞꯇꯦꯀꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯈ꯭ꯔꯦ ꯑꯩꯗꯤ ꯍꯥꯞꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯁꯦꯡꯕ ꯅꯪꯉꯣꯟꯗ ꯍꯥꯞꯇꯦ ꯑꯁ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯄꯤꯔꯛꯏꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯈ꯭ꯔꯦ ꯕꯦꯀꯨꯟꯅ ꯕꯦꯀꯨꯟꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯈ꯭ꯔꯦ ꯁꯤꯗ ꯑꯩꯅ ꯊꯤꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯍꯣꯠꯅꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁ ꯃꯥꯅ ꯊꯤꯅ ꯁꯥꯟꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯃꯥꯡꯒꯤ ꯊꯔꯣꯏ ꯆꯦꯂꯦꯟꯖꯇ ꯑꯩꯅ ꯉꯝꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯉꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯒ ꯀꯗꯔ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯇꯧꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯅꯪ ꯈꯪꯒꯅꯤꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ Lila. Ma'am. Ngasiga challenge mana ngamkre. Rasai chap mananadi semkhibne ado aigini yam thini yama leirami mak se aigona kadar tawbrana di khale ko man di tawde hoi amabu ersu lai kes kaide aina pangdabagi aina nupa thoktabagi ne aina lawkhrage adudi ngasidi aina muk mai thirabnina punishment se aina muk phangba tare punishment se kari tawgani habdo miyamda haidoktrි surprise oina dum ucharage adudi punishment matam lawrasiko yam punishment matam ngamdrabnina nupa thokdrabnina aina pangdaba habdo oirabnina aina mai thirabnina ngasigi punishment se aina oina kaino tawre ado ngasigi punishment se saidi surprise oina tawgamniko eating challenge ki mukbang gi punishment ni na ngasidi punishment se saasi charcoal maitan achauba ani se chawo ye punishment se ubai leite andi sise video se namdringe mamang digi ngasidi punishment se si tawgani aduga video si tawgana ngangna thamgrabni bako adum rasai mamang da miyamda haidok hodabagi wani ba surprise oina tawge bage dubu karidi upai le chaba tabni natra ngangna khrabni na nupa ma oina ngang thokkiba wa ngak patabni adudi kuina sunga rage hawrage as nati sibu kamaina sagiraba sibu kamaina sagiraba idi mamanggi video da mangonda ina maitanna makeup tawbibagi ngasina chawo haibneba ubai leite tabu tamni
ꯍꯧꯔꯒꯦ ꯌꯥꯔꯕ ꯍꯧꯔꯣ ꯍꯧꯔꯒꯦ ꯋꯥ ꯈꯔ ꯉꯥꯡꯂꯛꯑꯣꯗ ꯅꯪꯁꯨ ꯏꯁ ꯍꯧꯔꯒꯦꯀꯣ ꯑꯁ ꯑꯗꯨꯗꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯎ ꯍꯥꯏꯕ꯭ꯔꯕ ꯁꯤꯕꯨ ꯂꯣꯏꯔꯦ ꯑꯩꯗꯤ ꯅꯨꯄꯥ ꯊꯣꯛꯇꯕꯅꯤꯅ ꯃꯩꯇꯥꯟ ꯆꯥꯕ ꯇꯥꯔꯦꯅ ꯍꯥ ꯍꯥꯎꯕ꯭ꯔꯣ ꯉꯥꯏꯌꯣ ꯆꯥꯎ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯣ ꯍꯧꯖꯤꯛ ꯃꯩꯇꯥꯟ ꯆꯥꯕ ꯍꯧꯔꯦ ꯌꯥꯝꯅ ꯌꯥꯝ ꯅꯥꯟꯅ ꯃꯍꯥꯎ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯁꯤꯁꯦꯕ ꯌꯥꯝ ꯆꯝꯂꯕ ꯍꯥꯏꯔꯤꯁꯤꯕꯣ ꯊꯨꯝ ꯋꯥꯠꯂꯦ ꯍꯣꯏ ꯑꯁꯣꯝꯗ ꯃꯥ ꯃꯩꯇꯥꯟ ꯆꯥꯔꯤ ꯉꯥꯡꯉꯦꯅ ꯃꯥꯅ ꯉꯝꯂꯒ ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯤꯂꯤꯟ ꯆꯥꯎ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯂꯣꯏꯅ ꯂꯣꯏ ꯆꯣ ꯇꯧꯔꯦꯍꯦ ꯉꯥꯡꯗꯤ ꯅꯪ ꯅꯃꯥꯏ ꯌꯦꯡꯕꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯤꯒꯤ ꯋꯥ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯕꯤꯕꯩ ꯁꯤꯁꯨ ꯂꯩꯔꯤꯌꯦ ꯑꯁ ꯐꯤꯂꯝ ꯐꯤꯂꯝ ꯕꯨꯠ ꯐꯤꯂꯝ ꯔꯤꯒꯨꯒ ꯅꯠꯇꯦ ꯃꯅꯨꯡ ꯆꯪꯈ꯭ꯔꯕꯁꯨ ꯀꯥꯟꯅ ꯈꯪ ꯌꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯁꯨꯝ ꯁꯥꯏꯔ ꯁꯥꯏꯔ ꯑꯣꯠꯊꯣꯛꯄ ꯇꯥꯕꯅꯦꯕ ꯁꯩꯒ ꯁꯥꯕꯁꯤ ꯏ ꯄꯥꯊꯗꯗ ꯍꯥꯏꯇꯧꯅꯤ ꯑꯃꯗ ꯀꯔꯤ ꯀꯔꯤ ꯂꯥꯎꯍꯦ ꯁꯤꯗꯤ ꯃꯆꯥ ꯅꯠꯇꯦ ꯁꯤꯗꯤ ꯎꯅꯤꯗ 이싱 ꯑꯁ ꯃꯥꯅ ꯈꯔ ꯂꯥꯛꯅꯕꯤꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯥ ꯊꯣꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯕꯨꯗꯤ ꯅꯪ ꯃꯊꯪ ꯈꯪꯒꯅꯤꯗꯅ ꯐꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯦꯂꯦꯟꯖꯁꯦ ꯀꯔꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯄꯅꯤꯁꯃꯦꯟꯁꯨ ꯃꯊꯪꯗ ꯀꯔꯝꯕ ꯑꯣꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯖꯦꯁꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯌꯥꯔꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯥꯅ ꯑꯩꯅ ꯊꯔꯣꯏ ꯆꯦꯂꯦꯟꯖꯇ ꯑꯩꯅ ꯉꯝꯕꯒꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯆꯥꯔꯀꯣꯜ ꯀꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯀꯣꯜꯗꯣ ꯃꯩꯇꯥꯟꯅ ꯃꯃꯥꯏꯁꯦ ꯀꯦꯕꯤꯕꯒꯤꯀꯣ ꯃꯥ ꯍꯟꯗꯛ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯃꯥꯅ ꯉꯁꯥꯏ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯃꯥꯅ ꯀꯗꯔ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯞꯆꯤꯟꯕ꯭ꯔꯅ ꯈꯜꯂꯦꯕꯀꯣ ꯃꯥꯅꯗꯤ ꯍꯥꯞꯇꯦ ꯍꯥꯞꯄꯗꯤ ꯃꯥꯟꯕꯅꯤꯗ ꯑꯩꯒꯤꯗꯣ ꯑꯩꯒꯤꯗꯣ ꯆꯥꯔ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯤ ꯅꯪꯕꯨ ꯉꯁꯥꯏ ꯅꯪꯅ ꯐꯣꯔꯁ ꯍꯥꯞꯄ ꯀꯥꯟꯗꯗꯤ ꯑꯗꯨ ꯌꯥꯝꯃꯟꯕꯅꯦ ꯑꯩꯅꯗꯤ
ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯂꯝꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯅ ꯆꯥꯕ ꯀꯥꯟꯗꯗꯤ ꯃꯥꯒꯤꯗꯗꯤ ꯑꯅꯤ ꯑꯍꯨꯝ ꯆꯥꯕꯗ ꯂꯣꯏꯕ ꯑꯩꯒꯤꯗꯤ ꯂꯣꯏꯕ ꯅꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯀꯗꯥꯔ ꯇꯧꯕꯤꯔꯦ Ngasa ay nangos haibani ko. ꯍꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯅꯉꯥꯏ ꯇꯧꯕꯅꯤꯗ ꯑꯗꯨꯝ ꯇꯧꯁꯨ ꯇꯧꯔꯝꯃꯣꯏꯕꯀꯣ ꯇꯧꯔꯁꯨ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯎꯔꯝꯒꯅꯦꯕꯀꯣ ꯍꯣꯏ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤꯅꯦ ꯑꯩꯅ ꯂꯧꯔꯒꯦ ꯑꯁ ꯌꯥꯁꯦ ꯆꯤꯀꯤꯞ ꯂꯥꯎꯔ ꯂꯩꯈ꯭ꯔꯦꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯉꯥꯏꯁꯨ ꯇꯧꯔꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯉꯥꯏꯁꯨ ꯇꯧꯔꯒꯦ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ Nasigidi hairaro. ꯍꯥꯏꯔꯔꯣꯏꯀꯣ ꯍꯣꯏ ꯃꯊꯪꯗ ꯅꯪ ꯈꯪꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Bye bye. ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ Horen mangda uramun ko. ꯎꯔꯣꯏꯗ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ